Online Manipuri ayuki pau miyeng tabiro pumnamang putoy laisramna khurumjari ahanbada maruiba pau. Ngasi ayuk jiribam ning temple da kuki militant sing na lantarakpada phamungda tumduna leiba ahan ama nongmaina kaptuna halam le hairi aduga mathang update asna ngasi chief minister amadi ruling party ki MLA sing ki oiba apunba mifum amma pangthokadori chief minister N Biren Singh na mayak tangbal lawduna BJP Laingakta sogaliba MLA sing ki oiba mifum amma satliba thasi ki tang manga gi nungtin pung amma PM taba matamda pangthokre hairiba mifum adu ruling MLAs punna yangkhai ga manga leiba aduda kuki MLA tara khaidokraga nifuga manga na sogaliba ni masida minister khara yauraga NPP amadi NPF yauraga punna MLA kun khaktana mifum aduda saruk yakhi hairi thogliba irang asigi mari leina resignation tawnaba honarba su ruling party de leiba MLA sing masing sudabna maram oiraga phireb adu lawbungam kide hairi adum oinamok mifum aduda saruk Yahuda MLA sing da handak amuk hanna serol thaduna ngasi chief minister gi office ta mifam famduna makata na lengak asi paimin na khikadra natragna chief minister yamna MLA sing puna resign tawgadra haibagi phire phawba lorok pa yai hadi nakal amaronda center lengak na chief minister bu sindokpa suspended animation natragna center na state asibu control tawba ani sigi marakta amma oirak pa yana leire haina su thajabi yaba pawgili kun amana khangalakli aduga mathangi update asina ziri Nungsapida kuki ama maitay di attack to balak pada kuki len yokre maitay nungsana yai fare aduga mathangi update yamna nungai tab update makatang thamjage aduga mathangi update asina kang leipak ki apun ba kholaudagi lakhutjage haithoi ba UNLF Mpa base number ziri gi khut thokna bada Leikhidre haina kang leipak ki apun ba kholauna update to biri Athouba mapugi lekol de ingnek sikna leiba oyuko henthoi ba mapugi lekol de ingnek sikna leibiu natau kaya nangi khungul lirakani Amma kablam lay ngasi nungtil pung ahuma khairom taba matamda sakangdaba singna miyoi amma makhongna nongmaina kablam lay hairi kablam lamba miyoi adu kwa kaithel thongnaujam laikai dagi maibam abi nifu kawi hairi sakangdaba singna Bishnupur district ki mafam amada puraklaba matungda yet thangba makhongda nongmaina kablam bani mahak pukanana karigidama kablam bano haiba hujimaki oina press na khangba ngamdri mamang chahi 2023 gi May ahum dagi state asida paksana hingsa gi thokdok thoanduna Separate administration semnaba demand tawriba Itlf ki spokesperson Ginja Boaljong gi mathakta Imphal police station da FIR ama launch tawkre FIR asida haribana Itlf ki luchingba asina mamang chahi April 23 amasung May gi ahobu sarukta social media amasung website ta Union Territory natraga joint mejoram sembagi wafam asi phongdokhibani loinana mitai gi mayokta lan tawgadabani mitai gi leiminabada kaidawnungda nungairoi haina phongdokhibaga loinana Bharat Naya Sanhitya gi section 13 gi makhada FIR launch tawkhibani hairi makha tarakpada oigliba fipam sida state lengakna thugaina basinba aran makhongthang oigani MDA Manipur ge hoje oigliba fipam asida miyam gi lenga ama leiba haibasi tangai fade luraba tanja sida state lenga asibu thugaina basinba haibasi aran makhongthang oigani haina Manipur Democratic Alliance MDA gi maikai dagi phongdorakli Babu Parada laiba political party mapana punsilaga semkhiba MDA office ta paumisinga unaba amada MDA convener M Tombin hai Manipur ge hoje oirliba fibam asida farabasu phatrabasu miyam gi lenga ama leiba haibasi tangai fade asigumba luraba tanja asida state lengang thugaina basin bahaibasi aran makhongthang oigani center na chobo warep ama lorokpada state lenga kam tanaba mathau tabana miyam gi lenga ama leiba haibasi asoba lenga ama oigadawribani mangna hai chief minister na tara raksil Kukising na taliba Manipur thugaina ba demand asi Manipur miyam da yaroi chief minister da chaibagi mahota punna sogamina duna lenga asi hena mapangal lehna bahona si chin kuki fruit ki tongan ba luf kayana center da Manipur gi puwari asi semdok semjin tawduna maitai singbulana uhanna bahonari adubu masi pumna mak aremba tagani center na Kukising kanano haiba adu mayek sengna khangi maram aduna hojik chathariba lana si pangkui kuiroi Kukising na state lengak thugaiba pamliba asigi maram yamna hena khangnarba wafamni Kukising na taliba demand asi chief minister N Biren na leiriba makai oithokloi haiba khangi maram asina Manipur kansi hairabadi aikoi masel amana ama hunabagi muhuta lenga asibu sogatuna hena mapangal kanba ohensi haiki Manipur gi hoji oriba tangdu leitradraba pipam asida miyam na pamliba ingtapa adu center na purakadabani miyam gi wakat khudingma state lenga amadi miyam amata oina punsenduna center na taksin minagadabani haira duna paliba state lenga asida miyam na mapangal haptuna Manipur thugaina ba honarakliba sing asi punna thengnamin asi haina phongdokhi Paumisinga unaba aduda MDA chairman Dr. K.S. Jilsana Sarmana hai hauji Kukising na maitai singda chatharagliba lan asi foreign power khara ge chobo matenga loinana darakpani haibasi mayek sengba wafam amani Kukising na lan asida maru oina sizinariba khulai asisu
ꯑꯁꯤꯁꯨ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯣꯒꯤ ꯃꯔꯨꯞꯗ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯁꯦꯟꯇꯔꯅ ꯈꯪꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯨ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯂꯧꯊꯣꯛꯇꯕꯒꯤ ꯃꯇꯥꯡꯗ ꯀꯟꯅ ꯈꯟꯅꯔꯤ MDAꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯁꯨ ꯆꯠꯅꯍꯟꯗꯅꯕ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯇꯪꯗꯨ ꯂꯩꯇꯥꯕ ꯉꯝꯈꯤꯔꯣꯏ ꯑꯝꯀꯤꯜ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯀꯟꯕ ꯏꯃꯥꯂꯨꯞ ꯑꯝꯀꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯜ ꯉꯥꯟꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯑꯝꯀꯤꯜꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯝꯕꯗ ꯅꯠꯇꯅ ꯐꯋꯣꯏꯕꯤ ꯀꯩꯊꯦꯜ ꯅꯝꯕꯔ 3ꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯝꯕꯤ ꯄꯥꯎꯅꯝ ꯏꯕꯦꯝꯃꯨ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯝꯀꯤꯜꯅ ꯁꯤꯟꯗꯨꯅ ꯁꯅꯥꯃꯍꯤ ꯂꯥꯏꯐꯝꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯦꯜ ꯉꯥꯟꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯅꯤꯃꯛꯅ ꯃꯄꯨꯛꯆꯦꯜ ꯁꯦꯡꯕ ꯆꯪꯏ ꯁꯦꯟꯇꯔꯅ ꯗꯤꯚꯥꯏꯗ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤ ꯆꯠꯊꯔꯤꯕ ꯃꯈꯩ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯕꯥꯛ ꯃꯁꯦꯜ ꯂꯥꯟ ꯁꯣꯛꯅꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯁꯤꯖꯤꯟꯅꯔꯛꯂꯕ ꯐꯥꯎꯕꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯕꯨ ꯁꯧꯒꯠꯇꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯦ ꯇꯥꯛꯄꯅꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯟꯗꯤꯌꯥꯗ ꯇꯤꯟꯗ꯭ꯔꯕꯁꯨ ꯌꯥꯏ ꯄ꯭ꯔꯤ ꯃꯖꯔ ꯁ꯭ꯇꯦꯇꯁꯇ ꯂꯩꯖꯔꯒꯦ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯐꯤꯔꯦꯞ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯧꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯉꯥꯟꯕꯤꯅ ꯐꯣꯡꯗꯣꯛꯈꯤ